ꯑꯍꯥꯟꯕꯃꯛꯇꯗ ꯅ꯭ꯌꯨꯁ ꯂꯥꯏꯚ ꯆꯦꯅꯦꯜꯕꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯡ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤ ꯏꯉꯦꯟꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 15 ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤ 12ꯒꯤ ꯑꯐ ꯐꯠꯇ ꯐꯣꯟ ꯄꯛꯅꯕ ꯃꯆꯨ ꯄꯛꯅꯕ ꯃꯥꯏꯀꯩ ꯈꯪꯍꯟꯖꯔꯤ. ꯑꯍꯥꯟꯕꯗ ꯃꯦꯁ ꯔꯥꯁꯤ ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 15 ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯀꯤ ꯃꯦꯁ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯄꯨꯛꯅꯤꯡ ꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯕ ꯌꯥꯕ ꯂꯩ, ꯆꯦꯛꯁꯤꯟꯕꯤꯌꯨ. ꯊꯕꯛꯀꯤ ꯀꯥꯟꯅꯕ ꯃꯍꯩ ꯏꯔꯩ ꯂꯩꯔꯣꯏ, ꯃꯇꯝ ꯍꯧꯈꯤꯕꯅ ꯍꯦꯟꯕ ꯑꯣꯏ. ꯏꯃꯨꯡ ꯃꯅꯨꯡ ꯋꯥ ꯇꯥꯟꯅꯕꯅ ꯅꯆꯥꯛ ꯅꯔꯟ ꯆꯥꯎꯈꯠꯀꯅꯤ, ꯑꯔꯥꯞꯄꯗꯒꯤ ꯃꯇꯦꯡ ꯀꯥꯟꯅꯒꯅꯤ. ꯂꯥꯏ ꯒꯨꯔꯨꯅꯗꯤ ꯏꯆꯥꯟ ꯆꯥꯟꯕꯤꯔꯣꯏ, ꯌꯀꯥ ꯌꯦꯡꯅ ꯆꯠꯂꯨ. ꯄꯛꯅꯕ ꯃꯆꯨꯗꯤ ꯑꯉꯧꯕ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ. ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕꯅ ꯆꯥꯟꯕꯤ, ꯊꯧꯅꯤ ꯄꯣꯠꯂꯝ, ꯂꯩ ꯅꯥꯄꯨ ꯑꯃꯗꯤ ꯀꯤꯁꯃꯤꯁ. ꯃꯊꯪꯗ ꯕꯤꯁ ꯔꯥꯁꯤꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 15 ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠ ꯏꯉꯦꯟꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯀꯤ ꯕꯤꯁ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯊꯕꯛ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯟꯕ ꯉꯝꯕ, ꯀꯥꯟꯅꯕ ꯐꯪꯕ, ꯑꯀꯦ ꯑꯃꯧꯒꯤ ꯄꯣꯠ ꯐꯪꯕ, ꯍꯛꯆꯥꯡ ꯐꯕ, 이문과 ꯃꯣꯠ ꯇꯤꯟꯅꯕ ꯑꯣꯏ. ꯑꯅꯝ ꯇꯥꯟꯕꯅ ꯅꯆꯥꯛ ꯅꯔꯟ ꯃꯥꯡꯖꯒꯅꯤ, ꯅꯣꯡꯂꯨꯛꯅ ꯆꯠꯄ ꯐꯩ, ꯑꯅꯧꯕ ꯑꯁꯥꯗꯤ ꯂꯥꯛꯀꯅꯤ, ꯑꯐꯕ ꯃꯐꯝ ꯐꯪꯒꯅꯤ, ꯃꯤꯌꯥꯝꯅ ꯆꯥꯜꯂꯤ. ꯄꯛꯅꯕ ꯃꯆꯨꯅ ꯑꯁꯪꯕ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯩꯔꯝ ꯃꯥꯏꯀꯩ ꯄꯛꯅꯩ. ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤ ꯃꯔꯤꯗꯤ ꯐꯩ, ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ, ꯆꯤꯅꯤ ꯑꯉꯥꯡꯕ. ꯃꯊꯪꯗ ꯃꯤꯊꯨꯟ ꯔꯥꯁꯤꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 15 ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠ ꯏꯉꯦꯟꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯀꯤ ꯃꯤꯊꯨꯟ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯇꯧꯒꯦ ꯈꯜꯂꯨꯕ ꯊꯕꯛꯇ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯑꯌꯦꯠꯄ ꯑꯣꯏꯕ, ꯁꯦꯟ ꯆꯠꯄ, ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯌꯦꯡ ꯇꯥꯕ ꯑꯣꯏ, ꯆꯦꯛꯁꯤꯟꯁꯤ. ꯅꯥꯏꯇꯣꯝ ꯋꯥꯔꯦꯞ ꯂꯧꯔꯣꯏꯗꯕ, ꯑꯁꯥꯎꯕ ꯂꯣꯏꯅꯔꯣꯏꯗꯕ, ꯈꯟꯊꯗꯅ ꯊꯧꯔꯝ ꯄꯥꯏꯔꯣꯏꯗꯕ ꯅꯨꯃꯤꯠꯅꯤ. ꯅꯆꯥ ꯅꯅꯥꯏ ꯂꯣꯏꯅꯕ ꯐꯩ. ꯄꯛꯅꯕ ꯃꯆꯨꯅ ꯀ꯭ꯔꯤꯝ ꯃꯆꯨ ꯑꯃꯗꯤ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ. ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯂꯩ ꯑꯁꯪꯕ ꯑꯃꯗꯤ ꯀꯤꯁꯃꯤꯁ ꯉꯥꯛꯄꯤꯒꯅꯤ. ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯤꯡꯕ ꯃꯄꯥ ꯆꯥꯔꯣꯏ, ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯑꯁꯪꯕ ꯑꯃꯗꯤ ꯀꯤꯁꯃꯤꯁ. ꯃꯊꯪꯗ ꯀꯔꯀꯠ ꯔꯥꯁꯤ ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 15 ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠ ꯏꯉꯦꯟꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯀꯤ ꯀꯔꯀꯠ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯂꯥꯏꯕꯛ ꯐꯕ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ ꯑꯣꯏ, ꯀꯥꯟꯅꯕ ꯐꯪꯕ, ꯑꯍꯥꯎꯕ ꯑꯆꯥ ꯑꯊꯛ ꯐꯪꯕ, ꯇꯧꯔꯨꯕꯗ ꯃꯄꯥ ꯆꯨꯝꯕ ꯅꯨꯃꯤꯠꯅꯤ. ꯂꯧꯁꯤꯡ ꯐꯨꯗꯣꯛꯄ ꯋꯥꯒꯅꯤ, ꯑꯔꯨꯕ ꯊꯕꯛ ꯄꯥꯏꯔꯨꯅꯨ, ꯂꯟ ꯃꯌꯦꯡ ꯇꯥꯒꯅꯤ. ꯂꯥꯏꯕꯛ ꯐꯕꯅ ꯏꯀꯥꯏ ꯈꯨꯝꯅꯕꯗꯤ ꯐꯪꯖꯒꯅꯤ, ꯍꯛꯆꯥꯡꯗꯤ ꯅꯨꯡꯉꯥꯏꯒꯅꯤ. ꯄꯛꯅꯕ ꯃꯆꯨꯅ ꯑꯉꯧꯕ ꯃꯆꯨ ꯑꯃꯁꯨꯡ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯛꯅꯩ, ꯑꯗꯨꯒ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯖꯕ ꯊꯨꯡꯒꯅꯤ. ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯅꯥꯄꯨ ꯑꯃꯗꯤ ꯀꯤꯁꯃꯤꯁ. ꯃꯊꯪꯗ ꯁꯤꯡꯍꯥ ꯔꯥꯁꯤꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 15 ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠ ꯏꯉꯦꯟꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠ ꯁꯤꯡꯍꯥ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯁꯤ. ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯩ, ꯀꯥꯟꯅꯗꯕꯗ ꯃꯇꯝ ꯃꯥꯡꯂꯒ ꯇꯣꯛꯄ, ꯁꯦꯟ ꯇꯝꯕ ꯇꯤꯡꯕ, ꯄꯨꯛꯅꯤꯡ ꯋꯥꯕ ꯑꯣꯏ. ꯊꯕꯛꯀꯤ ꯃꯇꯥꯡꯗ ꯅꯨꯡꯉꯥꯏꯖꯕ, ꯃꯤꯌꯥꯝꯅꯁꯨ ꯇꯦꯡꯕꯥꯡꯅꯤꯡꯕ, ꯑꯔꯨꯕ ꯊꯧꯔꯝꯁꯤꯡ ꯄꯥꯏꯕ ꯂꯥꯏꯅ ꯉꯝꯒꯗꯕ ꯅꯨꯃꯤꯠꯅꯤ. ꯍꯨꯔꯥꯟꯕꯗꯒꯤꯗꯤ ꯆꯦꯛꯁꯤꯟꯕꯤꯌꯨ. ꯄꯛꯅꯕ ꯃꯆꯨꯅ ꯍꯪꯒꯥꯝꯄꯥꯟ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ. ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯐꯕ ꯋꯥꯠꯀꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯍꯤꯒꯣꯛ. ꯃꯊꯪꯗ ꯀꯩꯅꯥ ꯔꯥꯁꯤꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 15 ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠ ꯏꯉꯦꯟꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯌꯥꯝꯅꯃꯛꯐꯕ, ꯀꯥꯟꯅꯕꯇ ꯑꯣꯏꯕ ꯅꯨꯃꯤꯠꯅꯤ. ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯂꯟ ꯊꯨꯝ ꯂꯥꯛꯀꯅꯤ, ꯃꯔꯨꯞ ꯃꯄꯥꯡ ꯁꯥꯒꯩ ꯅꯥꯇꯩꯅ ꯆꯥꯡꯒꯅꯤ, ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯒꯅꯤ. ꯁꯦꯟ ꯊꯨꯝ ꯑꯃꯗꯤ ꯃꯤꯆꯪ ꯍꯦꯟꯒꯠꯀꯅꯤ. ꯅꯛꯅꯕꯒꯤ ꯃꯇꯦꯡ ꯑꯃꯗꯤ ꯊꯧꯅꯥ ꯐꯕꯅ ꯑꯔꯨꯕ ꯊꯧꯔꯝꯁꯤꯡꯁꯨ ꯂꯥꯏꯅ ꯄꯥꯡꯒꯅꯤ. ꯅꯤꯡꯍꯟꯅꯒꯅꯨ, ꯂꯥꯏꯕꯛ ꯐꯒꯅꯤ. ꯄꯛꯅꯕ ꯃꯆꯨꯅ ꯂꯩ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ, ꯑꯗꯨꯒ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯆꯒꯅꯤ. ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯑꯉꯥꯡꯕ. ꯃꯊꯪꯗ ꯇꯨꯂꯥ ꯔꯥꯁꯤꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 15 ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠ ꯏꯉꯦꯟꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯁꯤ. ꯗꯥꯎ ꯅꯤꯡꯊꯤꯅ ꯂꯩꯒꯅꯤ, ꯇꯧꯔꯨꯕ ꯈꯨꯗꯤꯡ ꯃꯥꯏ ꯄꯥꯛꯀꯅꯤ. ꯑꯆꯧ ꯑꯁꯥꯡ ꯃꯊꯧꯅ ꯆꯥꯟꯕꯤꯒꯅꯤ. ꯂꯥꯏꯕꯛ ꯐꯕ ꯅꯨꯃꯤꯠ ꯑꯣꯏꯒꯅꯤ. ꯃꯤꯄꯥꯏꯔꯝꯕ ꯀꯣꯛꯆꯒꯅꯤ, ꯋꯥꯈꯜ ꯊꯣꯛꯂꯅꯤ, ꯑꯐꯥ ꯄꯨꯟꯅꯕꯗꯒꯤ ꯀꯣꯛꯆꯒꯅꯤ. ꯑꯉꯝꯕꯒꯗꯤ ꯈꯧꯇꯛ ꯆꯥꯒꯅꯤ, ꯁꯣꯛ ꯄꯟꯕ ꯌꯥꯕꯗꯩ ꯆꯦꯛꯁꯤꯟꯕꯤꯌꯨ. ꯄꯛꯅꯕ ꯃꯆꯨꯅ ꯑꯇꯤꯌꯥ ꯃꯆꯨ ꯑꯃꯁꯨꯡ ꯑꯉꯧꯕ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ. ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯤꯡꯕ ꯊꯨꯡꯒꯅꯤ. ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯑꯁꯪꯕ ꯑꯃꯗꯤ ꯀꯤꯁꯃꯤꯁ. ꯃꯊꯪꯗ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 15 ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠ ꯏꯉꯦꯟꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯀꯤ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯌꯦꯛꯅꯕꯅ ꯀꯟꯕ, ꯏꯊꯛ ꯊꯣꯡꯕꯒꯤ ꯑꯈꯥꯕ ꯃꯤꯠꯌꯦꯡ ꯃꯥꯌꯣꯛꯅꯕ, ꯊꯕꯛ ꯈꯨꯗꯤꯡꯗ ꯑꯐꯥ ꯄꯨꯅꯕ, ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏ.
ꯅꯆꯥꯅ ꯔꯟꯗꯤ ꯆꯥꯎꯈꯠꯀꯅꯤ, ꯅꯆꯥ ꯅꯅꯥꯏꯒꯤ ꯃꯇꯦꯡ ꯀꯥꯟꯅꯒꯅꯤ, ꯂꯥꯟꯗꯕꯅ ꯃꯥꯏ ꯄꯥꯛꯆꯧ ꯍꯥꯏꯕꯗꯨ ꯂꯩ, ꯑꯁꯥ ꯆꯥꯎꯕ ꯃꯤꯋꯥ ꯂꯧꯕꯗꯤ ꯌꯥꯗꯦ꯫ ꯄꯛꯅꯕ ꯃꯆꯨꯅ ꯑꯉꯥꯡꯕ ꯃꯆꯨ ꯑꯃꯗꯤ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ, ꯑꯗꯨꯒ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯂꯩꯇꯦ, ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯍꯤꯒꯣꯛ꯫ ꯃꯊꯪꯗ ꯙꯅꯨ ꯔꯥꯁꯤ, ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 35 ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠ, ꯏꯉꯦꯟꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠ, ꯙꯅꯨ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯑꯃꯥꯡ ꯑꯇꯥꯅ ꯍꯦꯟꯕ ꯑꯣꯏ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ, ꯄꯨꯛꯅꯤꯡ ꯍꯝꯆꯟꯅꯕ ꯀꯩꯁꯨ ꯅꯠꯇꯕꯗ ꯃꯔꯨꯞ ꯃꯄꯥꯡꯒ ꯃꯨꯛꯅꯕ ꯊꯣꯛꯏ, ꯌꯦꯛꯅꯕꯗ ꯂꯥꯛꯁꯤꯟꯕ, ꯄꯜꯂꯝꯕ ꯂꯟ ꯐꯪꯕꯒꯤ ꯅꯨꯡꯉꯥꯏꯕ, ꯃꯤꯌꯥꯝꯒ ꯃꯔꯤ ꯐꯕꯗꯤ ꯂꯩ, ꯄꯥꯏꯔꯤꯛꯀꯤ ꯂꯧꯁꯤꯡꯗꯤ ꯁꯣꯜꯂꯤ, ꯑꯍꯛꯄ ꯋꯥꯔꯦꯞ ꯂꯧꯒꯅꯨ꯫ ꯑꯗꯨꯒ ꯄꯛꯅꯕ ꯃꯆꯨꯅ ꯃꯪꯒ꯭ꯔꯥ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ, ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤ ꯃꯔꯤ ꯐꯔꯤ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯃꯗꯤ ꯆꯤꯅꯤ ꯑꯉꯥꯡꯕ꯫ ꯃꯊꯪꯗ ꯃꯀꯔ ꯔꯥꯁꯤ,ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 35 ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠ, ꯏꯉꯦꯟꯒꯤ ꯅꯣꯡ ꯄꯥꯟꯕ ꯅꯨꯃꯤꯠꯀꯤ ꯃꯀꯔ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯂꯥꯏꯕꯛ ꯐꯕ ꯍꯦꯟꯒꯠꯄ, ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕ, ꯁꯦꯟ ꯅꯤꯡꯊꯤꯅ ꯇꯥꯟꯁꯤꯟꯕ ꯉꯝꯕ, ꯅꯨꯄꯥ ꯅꯨꯄꯤ ꯃꯣꯠ ꯇꯤꯟꯅꯕ ꯑꯣꯏ, ꯁꯣꯛꯄꯟꯕ ꯌꯥꯏ, ꯐꯤꯡꯒꯅꯨ ꯑꯃꯗꯤ ꯈꯟꯅ ꯆꯩꯅꯕ ꯌꯥꯎꯔꯨꯅꯨ, ꯋꯥꯅꯣꯝ ꯊꯥꯎꯅꯣꯝꯗꯤ ꯀꯥꯟꯅꯒꯅꯤ, ꯑꯔꯪ ꯑꯔꯥꯛ ꯐꯪꯖꯧ ꯍꯥꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯋꯥꯎꯊꯥꯡꯅꯕ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯛꯅꯩ, ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ, ꯆꯤꯅꯤ ꯑꯉꯥꯡꯕ꯫ ꯃꯊꯪꯗ ꯀꯨꯝꯚ ꯔꯥꯁꯤ,ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 35 ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠ, ꯏꯉꯦꯟꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯀꯤ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯀꯔꯕꯥꯔꯗ ꯁꯦꯟꯗꯣꯡ ꯂꯩꯕ, ꯌꯦꯡꯅꯕ ꯉꯝꯕ, ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯄ, ꯊꯕꯛ ꯃꯥꯏ ꯄꯥꯛꯄ, ꯅꯨꯡꯉꯥꯏꯕ ꯌꯨꯝꯒꯤ ꯄꯨꯟꯁꯤ ꯐꯪꯕ ꯑꯣꯏ, ꯋꯥꯈꯜ ꯊꯣꯛꯄ ꯑꯃꯗꯤ ꯂꯥꯏꯕꯛ ꯐꯕ ꯅꯨꯃꯤꯠꯅꯤ, ꯄꯥꯡꯒꯦ ꯈꯟꯕꯗꯣ ꯃꯤꯒꯤ ꯄꯥꯎꯇꯥꯛ ꯉꯥꯏꯗꯅ ꯄꯥꯡꯕ ꯌꯥꯒꯅꯤ, ꯋꯥꯐꯪꯅꯕ ꯌꯦꯠꯅꯕꯗꯤ ꯌꯥꯎꯕꯤꯔꯨꯒꯅꯨ꯫ ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ ꯄꯛꯅꯩ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯛꯅꯩ, ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯤꯡꯖꯕ ꯊꯨꯡꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯑꯁꯪꯕ ꯑꯃꯗꯤ ꯍꯤꯒꯣꯛ꯫ ꯃꯊꯪꯗ ꯃꯤꯅ ꯔꯥꯁꯤ,ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 35 ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠ, ꯏꯉꯦꯟꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯀꯤ ꯃꯤꯅ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯈꯨꯗꯣꯡꯆꯥꯗꯦ, ꯑꯅꯥ ꯑꯌꯦꯛ ꯀꯜꯂꯤ, ꯊꯕꯛ ꯃꯉꯝ ꯁꯥꯟꯗꯦ, ꯄꯨꯛꯅꯤꯡ ꯇꯝꯕ ꯋꯥꯕ, ꯑꯄꯟꯕꯗ ꯑꯣꯏꯕ ꯅꯨꯃꯤꯠꯅꯤ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯖꯕ, ꯄꯜꯂꯝꯕ ꯊꯕꯛ ꯄꯥꯡꯕ, ꯂꯧꯁꯤꯡꯅ ꯄꯥꯝꯕꯩ ꯑꯣꯏꯕ ꯀꯥꯟꯅꯒꯗꯕ ꯅꯨꯃꯤꯠꯅꯤ, ꯃꯤꯌꯥꯝ ꯀꯥꯏꯅꯗꯅꯕ, ꯏꯔꯥꯡ ꯄꯨꯗꯕ ꯐꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯀ꯭ꯔꯤꯝ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩꯅꯤ, ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯤꯡꯕꯅ ꯑꯃ ꯑꯣꯏ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯉꯧꯕ ꯑꯃꯗꯤ ꯆꯦꯡ꯫ ꯄꯤꯖꯔꯤꯕ ꯃꯆꯨꯁꯤꯡ ꯑꯁꯤ ꯏꯁꯥꯗ ꯁꯦꯠ ꯏꯟꯕꯗ ꯅꯠꯇ꯭ꯔꯒ ꯂꯨꯃꯥꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯗ ꯀꯥꯟꯅꯕ ꯐꯪꯕꯤꯒꯅꯤ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩꯁꯤꯡ ꯑꯁꯤ ꯃꯁꯤꯒꯤ ꯑꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ, ꯑꯣꯏꯖ ꯑꯣꯏꯊꯛ ꯇꯧꯕ ꯈꯨꯗꯤꯡ ꯃꯥꯏ ꯄꯥꯛꯆꯕ ꯃꯥꯏꯀꯩꯁꯤꯡ ꯑꯣꯏꯒꯅꯤ꯫ ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 35 ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠ, ꯏꯉꯦꯟꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤ 12ꯒꯤ ꯑꯐ ꯐꯠꯇ ꯄꯛꯅꯕ ꯃꯆꯨ ꯑꯃꯗꯤ ꯄꯛꯅꯕ ꯃꯥꯏꯀꯩ ꯈꯪꯍꯟꯖꯕ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯤꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫